Donald Trump na Iran asi nunggi jukki matamgi phibamda hanjilhallagani hairi. Iran gi mathakta chathariba lan asida US military gi pandam phanglagani haina President Donald Trump na leibak miyamda piba warol amada phungdokre. US amasung Israel na Iran da landa kiba tha ama mapung phakraba matungda pekiba warol aduda mahak na haike. US ki matik mayai pumna maksijinaduna Iran bu Stone Age ki matamda amuk hanjilhallagani. Operation Epic Fury hek hawbadagi pandam phangdri fawa makata na hona khigani haina phungdoktuna laki. Haujikti American military gi pandam phanggadaba matam naksilakle. US military na sathariba campaign asigi khwaidagi maru oiba pandam de Iran gi missile facility pumnamak amanga ta thoganba missile semgot pham mang takhanba security infrastructure amadi navy ga mari leinaba thabak thorum sing mang takhanba ga loinena nuclear khulai amata paihandana bu hona ba haibasini television gi khuthangda leibaki mapam pumba sandokiba warol aduda mahakna hai lakadaruba chayol ani gi manungda Washington na Iran da khwaidagi kanba mongda attack chathana ba thorang lokale chathagadaruba attack aduna maram oiraga Iran bundung gi jukta amuk hanjilhallagani West Asia da haujik songna riblana sin maram oiraga Iran gi matik mayai ka hena sokale haina paluduna mahakna haiki Iranian Navy amasung Air Force ki mapangal angakpa phangna sontharkle maruoina luchingba kaya marum hatpa ngamle Islamic Revolutionary Guard Corps maming khaktagi oina leire mamangda songna kiba lanfam singdi chahi kaya chumna songki adubo handaki lan asidi atenba matamgi manungda loisinbaga loinena US military na mai pakpagi phibamda leire haina su mahakna phongdoki puari da thokiba lan singi matangda mahakna haiki malemgi ahanba lanjawda chahi amaga tha taret hena lan songnaki ani sublanjawdi chahi ahumga tha nipan hena songnaki Korean War su chahi ahum hena songnaki baga loinena Vietnam War di chahi 18 hena songnaki matamdu songnaki ba langa Middle East ta Haujik US ka Iran ga songnar balan asiga yamna chawna kenabale maru mapang oiba libak sina nangliba awabu pumna makko annabagi pandamda Iran bu mapung phana maithiba pinaba thorang tawre haina su mahakna phongdoki State of Hormuz thingjin kibagi matangda mahakna hai Iran na thau puthok pusin tawba thingkhrabasu US ki thau amadi gas marang kaina lei haiki